Masing yamlaba kaitel fambi ima singna sintha leptuna CM banglo tamna thomsin naba honabada police singna thatkre kuki kulai paiba singna drone season naduna bomb kayarak thadarakpa amadi attack aduda nupi ama leikhidabaga loina mahaki chahi nauribi macha nupi amasung atei atopa security force yauna atopa mioi kaya asokapa nanglaba yum kaya amang ata thokhan khraba forba lengakna tumina leisinba yaningde haiba kholawa loina CM banglo tamna thomsin naba honabada police Thinki bani ima singi marakta ki pen daba kholau singi manungda police da nakoina ekoida tauriba thingliba sing ekoida pangal fudok liba asumna kuki khulai paiba sing dadi ngamde amadi khudingmak asi state lengak amasung center lengak nasu yengduna leire haibana chingba pen daba kholau kaya lauraduna CM banglo tamna changsin naba khonabada state force asiga chauna muknabagi thodok thokibani hari aduga unit uni phad nega drone da ponana tukina ta me taroga hale ko tupe ko bom dhadere ko siginda drone da paire ko adu nagadi police na so mena antho loi pa nga alo ko nga kani harga kari gi damukta e force na national force kana CRPF su dhum lai re haide AR su dhum lai re haide akhoi state force su dhum lai re haide aduga mauna hama mapam la se du sire mathai kapthar e ko drone kapthar abadi khudak te emergency oiba aduga ba atauba la ro ba world war oina thoga da ko na ta bai safety kana sida noi ko ki khara la aga taular baduda akhoi gi drone le tabra kari gi damaka badu thimba ga da bolo se bena aduga mumit hommi ba batam phire cabinet phami paron thok da lagi hai ko bhole cabinet amadi ani pukai batare noi hai tra di noi ku dharo security signal loi na khulai ta do a khoi loi na nga lagi ai na chalai ei mamni ei na